ngasi ing kumja lising ani kunmari megi mapan sagol se namit aihakna khwaigi mafamda thamjagadori basi aihakna mamangda Manipurda chingmi singa maitai singa nuksi chanana laiminnar mi haibagi khudam oina ahanba oina akoigi Churachan high school linglakhiba ngasina Churachan higher secondary CC higher secondary oiriba asigi thamjakraba matungda akoigi Manipuri Sahityada KHUTHING da ahanba oina Tangkhul Machaa KHUTHING TANGKHUL NAGA kauba mioi amana akoigi Manipuri KHUTHING da khwaidagi ahanba oina akoigi iraga wari macha oina iraga YAKAIROL chepongda 1931 da phongkhiba wari macha adu thamjage masi butabi gadoriba khwaigi mafamda Manindra Konsamna ahanbada nolokna khurumjari aduga loinana hakna khwaidagi chamba mongda Manipurgi puwari Manipurgi chatnabi natki paring amadi Manipuri KHUTHING na chingbagi maramda maru oina haurakliba naharol singa asengba achumba mongda khangminnanabagi pandamda khwaidagi isam samba mongda hangdokchariba YouTube ki channel asibu khwai mayamna saugatpiyo haibasimasu amuka hanna nolokna haijari Manipurda akogi printing press haurakibagi wari su sangi aduga yam pukning nungsiningai oiba wari ni yamna linkhalakpasu nate subnagi 1910 da akogi Manipur Sarkar gi ayaba yauraga printing press amakak lanai mioi kharan chungjinaraga lingakhiba adugi matungda akogi lanai mioi singna yam wana hotnaraga press ama ani laba matungda akogi 1930 da akogi Atomba Bapu Sharma na magi maranai oiba press amaga adai mathangda ai mamangi Churachan school gi matangda panjagiba Dr. Manipurgi ani suba ana layangi Dr. Ningthoujam Leiren Singh na ko YAKAIROL press side na Y press side na ama linkali message da ahanba Manipurgi sapa tawduna koi phongba chepong YAKAIROL haibasi tholakadoribni Manipur da chepong phonglakpagi puwari paring su yamna sangkhre ado madusu khudongchaba matungi khudongchaba amada matang amada thamjarake ahanbada Manipur da 1922 da jananeta hijam irabotna magi makhutmakna iraga akoigi cyclostyle tawraga matamdu da akoigi school tamiba Johnstone school da tamba satra singa khomaga sindok hanbagi akoi record kasu phangi adum ado maitai chanu oina khudi da ama phongaga cyclostyle tawba carbon copy tawduna sindokpa tawba akoigi maitai chanu haiba chephong amana Manipurgi akoigi pause chephong da ahanba lamai hangdokpani haiba tare Manipur gi puwari da adugi matungda Dr. Leiren haiba sina 1930 da Y press haibadi YAKAIROL press haidana ama linkhat leraka YAKAIROL kauba thagi chephong ama akoigi phongba hawi phongba hawji chahi manga rom 1935 adwai bawba leptana chang naina phongami adu adugi collection nama akoigi laiwi bikraba akoigi chanahal RK sanahal bikom na madugi khumjillaga phongba volume ama lari volume ama su leire madu yengerga matamdugi Manipurgi khunai da kari phibam oiramba do yam laina khangba ngami ado hairiba Dr. Leiren na phongba 1930 dagi phongba horiba YAKAIROL hairu masina Manipur da khwaidagi ahanba sapa tawraga phongba akoigi chephong ahanba ni khwaidagi ahanba chephong YAKAIROL ni ado message da 1931 da mamang da panjagre mahangna Churachan high school da tamnanaba satra sing akoigi chingmi gi satra sing leinanaba gi ta mahangna mahaki clinic ngasi gi akoigi dharmsala gi manung aswaida leiramba magi clinic stage da boarding oina thammi haidana panjagi bodo adugi boarding du leiraga akoigi kaino tawba akoigi lai su tamakhiba horakibani KHUTHING TANGKHUL NAGA hairibase ado KHUTHING TANGKHUL NAGA haibasi mayamna hainabada akoigi raling now cutting akoigi haina bob cutting hairaga yamna maming chatkiba akoigi north east oina akoigi India gi
नॉर्थ ईस्ट की चिंगमी मचा खत नतना नॉर्थ ईस्ट की कनागुम्बा मियोई सिंगी मरक्तगी ख्वाइदगी हाना इंडिया की एम्बेसडर होइना बर्मा 1950 अखोगी बर्मा एम्बेसडर होइना चपीरुबा अदुगा 1957 दा इंडिया गवर्नमेंट ना पद्मश्री पीदना इकाई खुमदबीबा अदुम्बा अखोगी बोब खथिंग हारिबसिनी हाइदना मासी यम कनो तरोमी मासी मागी मरमदा बोब खथिंगी मरमददी अखोगी गूगल्स दा अदुमोक फंगे फोटोसु मयाम थोले अदुबु सुमाइन तौदना अखोइना याम चमना होनाजदना यूट्यूब की चैनल तौबसेदैसदा अखोगी इंटरनेट ता फंगबा फोटो हापसे मसी यामना खुदोंग चादब खर ले अखोइना करी एडवर्टाइजमेंट कासी हेक पीदबा पैसा खितंग पैसा मंगा तरा लाकदबगादो अखोगी हेक पीदबा गुम्बा तौवे अदुना आई बोब खथिंगी कनोसिमदी आई फोटो दी हापसदरे अदु बोब खथिंग हारगा मेजर बोब खथिंग हाइना तौरगा अदुम गूगल दा याम फजबा मागी याम नुंसीबा वारी अदुम थोकपनी मा मसीनी अदना हाईबीबो मयाम अमा यावी अहलमनसिंग ओजासिंगना मणिपुर की लिटरेचर दा अहानबा ओइना वारी मचा इमा वा तानाबा हाइबा इरंबा 1930 दा याकाइरोल चेफोंग दा फुंगंबा तांकुल मचा अखोगी खुथिंग तांकुल नागा हारिबसे अखोगी बोब खथिंग जिनी हाइदना हाइबीबो मयाम यावी अदु मसीनी हाइबा चप चाबा रेकॉर्ड ति फंगजदे अदु अमरोमदा मणिपुरी की लिटरेचर दा अखोगी फादर ऑफ दी शॉर्ट स्टोरी मणिपुरी शॉर्ट स्टोरी ची अखोगी ओजा चित्तोलजीत राजकुमार चित्तोलजीत तपी मांगना 1946 दा लेकोन नुंगदा हाइबा अखोगी अहानबा वारी मचागी लारिक अमा फोंगी अदो महापु अखोगी मणिपुरी साहित्य दा वारी मचागी मपा फादर ऑफ दी शॉर्ट स्टोरी इन मणिपुरी लिटरेचर हाइदना मयामना इकाई खुमनबीदना मिंथोन पी अदो मसी अखोगी रानेल अखोगी खुथिंग तांकुल नागाना इरमीबा वारी मचासी करी मरम ओइबगिनो हाइबदुदी खंगजदरे वारी मचा ओइदे हाइबगी वाफम ओइबरा अदो इतारसु वारी मचासिदा याम नुंगाइजरीदी मांगना मतमदुदा मखोई लाइक लाइसु हाइरबा नहारोल सिंगी मरक्ता मणिपुर बु नुंसीजबगी अखोगी मपुंगनिंगदा फाउजबदो माइ वारी मचादु इचम चंबा सुमनगी अखोगी श्री थंगमई अखोई थंगमई कपिंग हाइबा नुपा अखोगी नहा अमा मा मपानदा लाइक तमुबा अदुगा चुमना माना सुटी थोलागा मरमदम उरखुल जिदा लेबा मतमसिदा मोइगी हराव कुमैगी नुमित अमदा मागी ममानबा मंगमा हाइबा सिदैसदा अखोगी मणिपुर इमा से नुंसीजबगी वारी चुमना तौजब इचम चंबा यामनाजु तेनबा वारी मचाने अदुबु मतमदुदा मखोइगुंबा लाइक लाइसु हाइरबा नहारोल अमगी मरक्ता मणिपुर बु नुंसीबगी वखल पुइदुनदी मतमदुदा चिंगी लमदम सिंगदा चिंगमी सिंगदासु अपुनबा मणिपुर की सक्तम से अखोइगी चिंगमी तमी पुन्ना लेमिनबा मणिपुर से नुंसीनबगी मरी अचेत वखल लोल पोंगनरमगनी हाइबसे यामना चौथुना तसेंगना मसी सोइद्रबनी हाइबा याव वाफम मोय वारी मचादो इचम चंबो वानी आई पाथोक चरके माने इरिसी अखोगी श्री थंगमई हाइरिबा कैनोसी अखोगी मपानदा लाइक तंबा चलुबा नहानी अद माना ममागी ममानबा अमदा चुमना वारी सानबा गी कैनोनी आई पाथोक चगे वारी मचागी ममिंगना इमा वा तानाबा अईबना खुथिंग तांकुल नागा 1931 की अखोगी याकाइरोल चेफोंगदा फोंगिबा अहानबा ओइना आई पाथोक चगे ngasi urkhul awang nongpok lomda leiriba tangkhul gi longlu haiba kumai numene mapukta kumai gi wakhal tawbada nupi naha angang nubi pungning mathum marang honare chaba thakpa kaunare loktup lokoi leitaba pukchena aranba khanba haitaba wakhalna leitinglaba urkhul gi ipa ipu ichil inaw maruk mapang pumnamak leijaba mafi setuna mana tauba ngamba mathaunga utnabagi thorang taubada sankondagi thadokpa mayum thong thingba kauduna miyam tinpham sanaphamda chatkhare
tara macha tilakle leipak miyam pulakle pak chauraba lamphel patyaida chahi kumja anoba sajibu thagi thajinda leirang kombi reina chayom satpada malang bana yeibada hai humduna sanabagum kanglup naiduna ipa ipu ichilinau marup mapang punamak hoyum saduna harau hai humna chatlakle onthokpani asi yowna nungainaraba matam masida mamai maithong maksinna mamai marai leida luktuna wakhalgi samudrada tawbugum siri thangmai kaping padi mayamna tawbusu yaude kumai nungaibasu yengde itop-topna phamduna lei magi matau asi ubada siri mangma luikhampana hanglai itaw thangmai nahangna tawriba sibu karino mahoksadi nangbu phana harau mayamna tawba harau kumai yaubadai nangna handak langphai khara chatluraga asuk wana natom ta phamduna mayam tawba uraga wakhal tawba karigino haidana mangmagi thangmaigi mamanaba mangma lukhempana hangakpasidayista thangmaina khumai onthokpani itaw mi atay apokpi mama mirai paki matau ururaga ima Manipurgi sakpham ubadi awabana nungbangnare haibadanabu arembani itaw hojikti kanadare tumlaga nusi mirak tinnaba thorang taurasi harau kumaina namhatuna sakhotpa ngamdraba ima leipak Manipurgi seba ngamnaba lambel yenglasi adagi mangmana amuk hai ihe itaw thangmai nangna deshta chatuna lairik tamuba asidi singnaba natre ngaunaba tamaboi thokare nakhoina karigidamak leipakpu ima kauribano chumna leijaba leipakpu lamdam kaida taibang mi pokhiba yaurabage lam atayda pokhrabasu aikhoigi Manipurdadi poktena itaw aingondadi hairabasu mingondadi hairu launu angawbani haikhiniko ada thangmaina amuk hai khumai mina hainabadu soidredana khangle hau apangba u akangba haiba aduni aina kari amuk haiduna nangi amambana kuptuna laikhraba lawsingi mangal yaudraba panglaba wakhal adubu muthanba ngamgadage thaina ngaidegi hongna ipa ipugi pongnafam lamdam oiribi magi mahi marong chaduna magi ising thaktuna mamana macha yokpagum yokpiraiba ima asibu ima kauroidrane itaw mangma haidana hairakpasida mangmana amuk khume aidi kongningde aibu popi imadi ichau chauna yumda phamduna lehawi madi aibu da su pokte aigumba ngakta manga taruk poi nangsu indol changsola na pokpani ko leipak na pokpa nate ko leipak ta nama kauru launu nakhoina lairik khara haire hairaga pangai haijinba adudi aikhoi hauna yamna panglabasu kanasu yaningo adaida thangmaina amuk hai phare ita nangna nahakpu namagi khomlang thaktuna natambakta chong phanduna harau kumai tawduna chawrakpa natro mangmana mukhumai hoine adubudi tawine imagi khomsu thaklai matambakta su sanarai adu tawramdrabadi ai kadaidagi hingba yagani nahana sikhragadaबनी adagi thangmaina amuk to nangsu nama adusu Manipur haibi ima lamdam asigi mahi marong chaduna magi ising pithaktuna aikhoibu mamana macha yokpagumna yokpirakpa aduna aikhoi mi oiribani adu natrabadi kadaidagi aikhoi mi oiba ngamgani asigumbi lamdam asibu nama kauningdrane itaw adu mangmana amu halai bhab amadi phajana purina aina pangmanduna bhab loksinba ngamudraboire chumi itaw magi singna imagi khomlanggumani aikhoina harau kumai amasung mi oinaba nomjabada cheli chongli basi mamagi tambakta angangna sanabagumani adu haiba thangmaina mukhu adu nidana itaw munna khanthaungne aikhoina panglaba hau oibadagi ima kanano khangdabani ne itaw
adu tabada mangmana amuk khume khangle khangle nakhoina nahangi sairengda manipurda ima ima haina iba adudi chumidana hojikti bhab tare imagi seva ngamnaba lambel yenglasi haidana magi ahanba akonbagi wahai mangmana khummakpada khangle khangle nakhoina nahalgi sairengda manipurda ima ima haina iba adudi chumidana hojikti bhab tare imagi seva ngamnaba lambel yenglasi na khumiba sairengje yakairol ahanba chahi September 1931 September inggi tarani thoi suba masingi sairengda haugatlo iyamba khoyena saireng amka yam nuksiba saireng haidi manipurda harau kumai tawdana chingdasu tamdasu yamna akoigi tawthoktana nungai thoktana leibagi akoigi aduda pendaba masi tawroidabani akoi iramdam masi chakot nanaba akoi punna hotnabigdabni haiba saireng yam phajaba yamna meaningful oiba saireng ama yawi aduni aduna haiba wari macha icham chamba moigi kumai numit amada akoigi longru aiba kumai tangkhul singi numit seista mayamna kumai yengba chatnaba kaidauba seista ngasai thangma mapanda lairik tamba chaluba mana ungdana leibasida magi icham chamjaba laik lai suju haijadaba mai mangmaje nang kaidaure kaina hangaga manipur bu nungsi jabagi kaidaubugi taurise masina takpadi matamdudasu haidi 1930s gi matamsida 40s gi matamsida akhoigi manipur da chingmi tami animakna manipur se chap manana akhoigi nuksinarami haibasi khudam amani haidana ain chathajariba akhoigi manipur da chingmi ga maitai ga nuksinarambagi khudam khara haibasa ani suba saruk asi thamjabani ahum suba sarukta 1949-15 da Kolkata da tamamba अखोई मणिपुर की चिंगी छात्र सिंह यामगरजानी आइना फंगथेंगजरीब फंगजरीब ग्रुप फोटो सी खक्तदसु मी कुंथ्रा हेना अखोई लेपी ममिंग मथा लोइना मो फंगजरे अदु कना कनानो सबसाना हाइबदी आई थेंगनजरी मधु फोटो ग कोनना आई सोइदना हापचगे मधुसु मणिपुर द चिंगमी तमी अखोई हाइरिब 1949 50 सेज कलकत्ता द तमम मणिपुर की चिंगमी मचा चिंग अखोई नागागीसु अदे खोंजाइरोंगीसु कांगपुसु पुन्ना तौरगा कलकत्ता मणिपुरी स्टूडेंट यूनियन नाइना लेरमेरगा अखोई तंखुल मचा वुंग मरियो सैजा हाइबना प्रेसिडेंट गा ओइ लेरमेसिसु अखोई मतमदुदा अखोई चिंग मणिपुर दा चिंगमी सिंगा अखोई मैतै सिंगा अमत्त ओइना पुक्सेल खोजेन तिनना अखोई मणिपुर मचानी हाइबगी नुक्सिनबगी पोसक अदु इचेल अदु थमोई इचेल मरी अदु लेनरमी हाइबदु ताक्चनरब मथंगी अखोई अहुम सुब तांकक कलकत्ता मणिपुरी स्टूडेंट यूनियन 1949-50 की ग्रुप फोटो न चिंबसिंग अदु आई पंजरगा मधु थमजगे ngasiगी अखोई तंखुल मचा मणिपुरी लिटरेचर दा अहानबा वारी मचा ओइना अखोई खुथिंग तंखुल नागा हाइबा तंखुल मचा अमना इरंबा वारी मचा IMAA WAA TAANABA हाइबसे थमजबगा लोइना ngasiगी अनीसुबा तांककी ओइना थमजबा मतंग असिदा लोसिनजगे अदुगा ताबिरिबसिंगबो अमुकचो हन्ना मनेंद्र कोनसमना खुरुमजरी।